HOUJIK THOKLIBA IRANG ASIDA MANRING FURUPNA MEITEI Shing gi Mateng Pangi Haibagi Namada TENGNOUPAL district ki MANUNG CHANNA LEIBA SITA AMASUNG SAMUKOM KHUL gi MEEYAMDAGI Kuki defense force na tax Loure HAINA RILRAM area MANRING organization RAMO na WAKATLAKLI Hiramasigi matangda RAMO gi president ke Prakas Maring na khudyak pido na thadrokpa cherol amana hai Manipur da thokliba irang asida maring furup na Meitei Shing da chana thaknabagi potlam yauna makhal makha kya gi Mateng Pangi Haibagi Namada SITA amasung SAMUKOM KHUL gi MEEYAMDAGI Kuki defense force na tax Loure tax ase maru oina sa nga loiba u yauna atei atopa lalot itik tawba singdagi khomgatpani Kuki defense force na tax khomgatpa yanabagi damag siraklibba maral ase yamna maram chadaba amani mathakta palliba lalol itike senpham sing ase maring naga muslim amadi atei atopa naga gi tribe sing na chathai bani Kuki defense force na chatharakliba thawung asina naga amasung Kuki ani gi marakta chauna yengthina bagi fibam amal lakpa yai hairiba fibam ase tungda muslim furup kayasu ngapigani muslim furup kasu thorakloi hainingai leite asigumba pamdaba fibam sing ase thoraktana ba amadi asigumba thawung ase makhata na chathadana ba akanba mityeng changhaninge Tengnopal district ta mahausadagi furup masal ge marakta nungsi chanana leminarakpa adu makhata na leminaba pami hainasu cherol asina makhata rakle